Miss TV meeting tabi basimbu ahanba maktada nongmaiting kundisoina taramna okjari maraki pau miyamda pizari healthcare sector fagat hanbada nursing gi thodang yamna chawi nurse tambagi chang yamna wangna urabusu India da natana malem gi oina nurse ki award pa chang leidi haina RIMS ki director Dr. Guru Aribam Sunil Kumar Sharma na phongdokre The Trained Nurses Association of India TNAI amadi Students Nurses Association of India SNA Manipur State Branch na sinduna pangthokiba ahanba Annual Conference of TNAI Manipur State Branch 2024 Our Nurses Our Future The Economic Power of Care haiba hiramda RIMS ki Jubilee Hall da pangthokiba thormaduga mailina phongdokibani Thormaduda RIMS ki Director Guru Aribam Sunil Kumar TNAI ki President N Tangbi M Philippi Mahigi Director Dr. L Sasana Tombi Manipur Nursing Council Register Dr. A Jamuna RIMS ki Chief Nursing Officer N Ibem Hall Jenims ki Nursing Superintendent M Jibolata amadi TNAI Manipur State Branch ki Secretary TS Binodini su saruk yaki Thormadugi manung channa ahanba TNAI Lifetime Achievement Award Khoirom Bimola amadi Laikhidraba Livestream Ibohalda piduna ikai khumnabu utpaga lonina sobener amasu phongki RIMS ki Director Dr. Guru Aribam Sunil Kumar Sharma makhata na hai member lising ahum leiraba chahi yankai shuraba TNAI gumba association ama leiba asi nursing gi oinadi yamna sakthok chaningai ni nursing na lawriba thodang asi COVID-19 gi matamda miyamna khangnakrabani Manipur da nurse tambagi masing asi yamna udabasu ngasi Manipur khakta natana India gi maming leiraba hospital kaya dasu thabak tawduna miyam gi seba tawri adubu India khakta natana malem gi oina nurse ki award padi yamna leiri India oina Lisingani kunmari fawbada nurse nursing million mari dasmik ahum yohanba pandam thamlibani aduga WHO gi oina lisingani kuntra fawbada nurse nursing asi billion mapan yohanaba pandam thamlibani nursing nasu ana layeng gi maramda fagatnaba hotnabada hena mating pangduna anabasing buthamoi sengna minungsi amadi kathokpa amagalone seba tawbi haiki Development Goal 3 on health and well-being. WHO, the World Health Organization, estimates that the world will need an additional 9 million nurses. It's close to 1 crore, 90 lakhs nurses by the year 2030. Means by another 5 to 6 years, the additional requirement to get the health for all the major nurses require. You can just imagine the number, 90 lakhs. Indian National Congress ki General Secretary Bhakta Charan Das na thamki wafam ama social media da viral orakli ba si tasingna laibak thibani mahak na phongdokhiba Manipur da thokliba irang asi Maitai community na hobani haiba si Congress Party amadi handak MP lepliba mioi singna kupna thidoktuna nainaraba matung miyam da leiriba chamamna ba si kokhalu haina Peace and Development Coordinating Committee President Laima Pokpam joina phongdorakre ngasi Manipur Press Club ta pangthokiba Paugi mifama mada wafama si fongdok laduna join hai Manipur da thokliba irang asina mioi kayama awa ana nangli masi kokna ba haidna tongan ba maikai kya dagi peace lang na ba hotnari ngai chek asida national leader ama na asigumba wafama ma fongdorak paibasi tasingna laibak thibani thokliba lan asigi wafam ningthina khanglaba matungda ningthina khantharaga haihaningi mahakna thamkiba wafam asi lamdam asigi CSO singna kopna neina haningbagi apamba fongdok laduna Congress Party amadi miyam gi damak handak MP Mikhal gi damak thoklakliba singna party gi thidna kopna nenedna miyam chamamnari basi kokhanna ba wafam thamki Bharat ki oiba adumlaba lengang longin manungda khwaidagi maru oiraba MP election si mangdan taaduna leire mangda taaduna leiba election asigi tangai phadaba vote kanana bidamakta partism ki oiba adumai party ki goal yobu ngamna bidamakta kaigumba propaganda atai party ga taunabana amani aduga Tha tara yok selaklaba tarabat bencang selaklaba sigumlaba yamna community ani gi misi mina gi miram mikam mirau ko na thallaba adumlaba iramdam Manipur sigi situation na se
मसी खंगी उबिदबगी मोंगदा पॉलिटिकल गेम ओइना चंसलकपा राजनीति सानरकांदा कम्युनिटी अमगी अदुकुलबा भोट की खुलुंजाब लौबा मानबगी मोंगदा कम्युनिटी Manipur Drivers Association MDA na drivers sing na awana tarakpa amadi leikhidraba drivers sing gi imung manungi leihoriba sing mating pangduna lakli masigi saruk ama oina association asina samuro awang lekai dagi leikhidraba drivers sorok khaibam babu gi leihoribi machanupi sorok khaibam rebika da tha khudin gi pitna lakpa sel gi tengba ngasi khusinakre driver babu gi loina bisu atopa amada yumpan khibadagi mabu kalonina fibam soklaba yum amada wana leiribani panbayabadi driver babu haukiba kumjat lising ni tara ki April tara ta Imphal jiri lambi gi sinam khunda gari khamduna chak thonglingaida sakhangdaba singna nomina kapna hatkibani thodo aduga mai lenana MDA na mari lenaba singda mihat aduda chenari basing fabi naba taksinduna lakhibani ngasi mating pangba aduga mai lenana Manipur Drivers Association gi Assistant Secretary K Sangit Charan na phongdorakpada driver singna awa ana tarakpa amadi asi ana yarakpa matamda association asina angam mateng pangnaba sem saduna leiri driver sing amadi imung manungi mioi singnasu association da matam gi pau pibirau lekhidraba driver babu gi haujik leihoriba machanupida haujik pangliba asigi mathakta mahakle larik laishu tambada mating oinaba tuition fee su association asina khanaduna pinaba hotnaragani miyamna su association asina driver singi amadi makoi gi imung manungi yaifanaba lokholakpa mating singda mating pangbiu haiki haukiba chahi gi me ahumdagi hauduna Manipur da haujik thokliba chahi fajilakadawraba irang asida lanjenarakna relief camp singda changjafam lawriba mioi singbu masa masa gi hanagi leifum singda handuna tangdu leitana leiba phangri fawba lakadoriba 19 suba lok sabha election pangthok piganu haina lanjenarakna oinam higher secondary school relief camp ta changjafam lawribi Chorchampur Thingang faidagi Pukrambam Lain Tombina paumi singa unaba amada phongdorakli mahakna makha takibada thokliba irang asi hana warashin puraknaba relief camp singda leiriba internally displaced person sing asi ki chapchaba tangdu leitaba punsi hana hanjinaba honabiu matamdu da harauna thoraktuna bot thada jage irang loidri phawa bot thadaba pamdi haiki अखोई अहिंग तंखाई तुमदे चाबा मचे तुम्बा मचे ने कोइन हौजिक लेरिसे सिगी मनुंग जिदा इरांगना सुकलबा मतम जिदा हौजिक नोंमै कापते हाइबा खक्तनी मरमदी मो नोंमै कापा होरगा कोइना ngaktokpa खक्तनी अदुगी मनुंग जिदा मोना नोंमै कापते इरांग ने हाइबदुदी इरांग नेमदे हौजिक जिंगोंग जिंग्यादा इरांग लोइना लेरि अदुना अयाम्बा मतमदा हौजिक हाइनिंगबदी हौजिक तौदिबे बोट से यानिंगदे सेंगना हारगा अखोई हानगी मफमदुदा हंजल हलकांदा तंगदु लेताबा फंगाकांदा अखोई बोट सिजे सरुक याजगेना National People's Party Manipur Unit ki working president ama oina amadi NPP ki tiketa mikhal thengaduna 27 moyang AC dagi karaktuna praja gi mihut ama oina masana daite masak khangna NDA gi partner amasu oiriba NPP gi lopham thokpa thautang pumnama national president sangma gi makhada party gi interest ki collective interest oirabasu daite ngakna chali maramsina India Today gi report ama khakta BJP Manipur ki office ta BJP MLA mayam ga punna famina baga mai lenana irakpa political principle yaudaba manba caption aduna aronba natraga aphong ba speculation sagatpa thoina maram cha haina phongdorakli National People's Party Manipur Unit ki working president ama oina amadi NPP ki tiketa 27 Marang Assembly constituency dagi karakpa प्रजागी मिहुत अमा ओइना आई इसाना दायित्व मसक खंगना एनडीए की पार्टनर अमरसु ओइरिबा एनपीपी की लोपम थोको थौलांग पुनमक नेशनल प्रेसिडेंट श्री कोनांग संगमाजी की मखादा लानाई वरबसु पार्टी की कलेक्टिव इंटरेस्ट वरबसु दायित्व ngakna satlaga lakli Chahi khudingi chataduna lakpa Universal Friendship Organization na sponsor toba the 5th day cultural holiday peace camp Mars kun manga lisingani kun mari gi lamtagi thanil nithaukaban numitagi hauraga Mars kumapan lamtagi 18 ni panba irai numitta
All Manipur Battalion General Headquarter Chinungko Imphal East Loishinbagi Thoram Pangthokre Thoram aduda Laishang Sem Susindro Honorable Minister CAF Amadi PD Dr. Kaisam Bega Chandra Professor Scholar in Social Science State Amadi National Awardina Chief Guest Amadi President Oikibagalona Guest of Honor Khwairakpam Iboyema National Amadi International Awardee Honorable Member Bar Council of Manipur Amadi Chairman Dedicated Legal Services Council Manipur Retired Colonel Laisam Lokendro Tenchubam Ratan ex Jila Parishad Telauchana Saijang Jila Parishad Imphal Isna Saruya Kibagalonena Organization Asigi Secretary General Y Mairaba Home Secretary L Loyumba Finance Secretary L Tyren General Secretary Singh Battalion Commander Singh Amadi UFO gi member Singh Amadi Chinungko ki Miam Singapore na Yaminaduna Singlem na Pangthokri National Mental Health Program Manipur Amadi Director of Health Services Manipur gi meeting makada Porompat Thawan Thabalaikai da leiba Manipur Youth Culture Organization Maiko na punna khosamnana senduna mental health gi matangda street play sanaba hokre Manipur gi Tampaki district mangada hangdokliba relief camp singda leiriba inmate singbu aki ekhang pokpadagi tholakpa yaba wakhal gi anaba singna thokhalakpa yaba sing yauna awareness pigadauri ngasi ahanbagi oina Akampat relief camp ta Manipur State Mental Health Authority ki CEO Dr. Khangembam Robindro Singh Amadi National Mental Health Program Manipur State Nodal Officer Dr. Eranita Devina Haudoki Greater Noida da handak pangthokiba ahum suba Sub Junior Boys National Boxing Championship 2024 da kilogram yankhai nithoi yankhai manga gi kanglupta lupa gi medal fanglakraba Karung Albertson Combo Harau Taramna Opagi Thoram ama ngasi pangthokre Kaksing Manakta leiba Mantak Village Community Hall United Brothers Sporting Association Upsa Mantak na sinduna pangthokiba Thoramadugi wahaudok piredna Upsa gi President Mohanjao Komna Hai Tongan ba Masanada Mantak Khul asidagi miyoi kaya thokre Football da Upsa Mantak na Sishimit Amadi State League kaya da saruk yakre Boxing gi lam asidadi Karung Robertson Komna Khul asida ahanba oina medal laudna mingchat purakpa ahanba sanaroi oire Mahaki punsida hena mai pakpa purakna khul asigi amadi state asigi khakta natana lebak asigi mingchat kaya ama purakpa ngamnaba efa thauja piba oina khul asina Karung Robertson Kombu okpagi thoram asi pani fongdoki ngasi thoram aduda Mantak Khulgi village chief yauna village authority gi mihot sing lusing basing kaya na saru yakiba thoram aduda Karung Robertson Komgi mafamda khudolpot Piduna Pukning Togapagaloina Tungda Hena Mingchat Purapa Odesanu Haina Apple Taujal Piki Mericom Academy da Housing Training Fangduna Ladiba Karung Robertson Com Mantak Kunai Awang Lekai Dagi Karung Sanatombagi Matanupani Manaki Pau Pizaba Matang Stelo Shinjare meeting Tabili Basingbo Mukahana Kurumzari